ꯑꯌꯨꯛꯀꯤ ꯑꯉꯟꯕ ꯃꯇꯝꯅꯤ ꯏꯕꯦꯂꯩ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯏꯕꯦꯂꯩꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯉꯔꯥꯡ ꯆꯦꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯌꯦꯡꯕꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ, "ꯍꯩꯃꯥ, ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ꯭ꯔꯥ? ꯆꯪꯕꯤꯔꯛꯑꯣ ꯆꯪꯕꯤꯔꯛꯑꯣ, ꯁꯤ ꯐꯤꯗꯥ ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯏꯕꯦꯂꯩ, ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤꯁꯨ ꯐꯪꯂꯕꯅꯤꯅ ꯅꯪꯁꯨ ꯈꯔ ꯄꯣꯊꯥꯖꯔꯅꯤꯅꯦꯀꯣ꯫ ꯍꯥꯟꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝ ꯑꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯣꯏ ꯑꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯗꯤ ꯅꯪꯁꯨ ꯈꯔꯗꯤ ꯀꯣꯝꯖꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯅꯦ꯫ ꯑꯗꯣ ꯑꯩ ꯆꯥꯒ ꯁꯦꯝꯃꯛꯀꯦ꯫ ꯏꯕꯦꯝꯃ, ꯁꯅꯥꯇꯣꯝꯕꯤ, ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯤꯁꯦ ꯆꯥꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯗꯣ ꯏꯕꯦꯂꯩ, ꯆꯥꯎꯕ ꯍꯣꯏ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈꯤꯕꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯑꯕ? ꯏꯅꯦ, ꯃꯈꯣꯏꯁꯨ ꯍꯜꯂꯛꯇ꯭ꯔꯤ, ꯑꯗꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯁꯨ ꯃꯁꯥ ꯃꯁꯥ ꯌꯥꯅꯔꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯁꯨ ꯃꯁꯥꯒꯤ ꯀꯔꯕꯥꯔ ꯑꯃꯁꯨ ꯇꯧꯖꯗꯨꯅ ꯁꯦꯜꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯌꯥꯖꯔꯛꯀꯅꯤꯗ꯫ ꯑꯗꯨꯕꯨꯗꯤꯅꯦ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯋꯥꯏꯊꯨꯡꯖꯕ ꯑꯗꯣ ꯄꯥꯝꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯂꯣꯏꯗ꯫ ꯏꯆꯦ, ꯃꯌꯥꯝꯒꯤ ꯆꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯦ꯫ ꯏꯅꯦ ꯍꯣꯏ ꯂꯥꯛꯂꯤꯁꯦ ꯆꯥꯗꯣ ꯄꯤꯔꯣ꯫ ꯌꯦꯡꯉꯣꯏ ꯁꯅꯥꯇꯣꯝꯕꯤ, ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯏꯃꯥ ꯏꯟꯗꯣꯟ ꯏꯅꯦ ꯉꯥꯛꯇꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯅꯦ ꯍꯣꯏ ꯃꯌꯥꯝ ꯆꯥ ꯄꯥꯏꯕꯤꯌꯨ꯫ ꯍꯩꯃꯥ, ꯏꯕꯦꯂꯩ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯁꯥ ꯃꯎ ꯑꯁꯤꯅ ꯇꯤꯛ ꯇꯤꯛ ꯍꯦꯛ ꯂꯥꯎꯔꯗꯅ ꯌꯦꯡꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣꯅꯦꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕ ꯑꯁꯤꯗꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯅꯗꯤ ꯃꯥꯕꯨ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯤꯁꯤꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯑꯁꯤ ꯂꯨꯝꯂꯨꯔꯤꯕ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯏꯅꯦꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯍꯩꯃꯥ, ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯑꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯅꯔꯛꯑꯒꯦ? ꯀꯩꯁꯨ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦꯗ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯦ꯫ ꯃꯤꯔꯛ ꯇꯤꯟꯕꯒꯤ ꯍꯧꯅꯁꯥ ꯃꯤꯔꯣꯜ ꯂꯣꯜꯂꯤꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯔꯦꯟꯗꯨ ꯊꯤꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯂꯦꯞꯊꯣꯛꯅꯗꯨꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯂꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥ ꯑꯃ ꯑꯅꯤꯔꯣꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯦꯂꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯂꯩꯗꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯕ ꯑꯗꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯤꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯟꯅ ꯅꯧꯔꯤꯉꯩ ꯌꯥꯍꯧ ꯑꯗꯨ ꯈꯔ ꯈꯔ ꯉꯟꯖꯔꯝꯂꯕꯁꯨ ꯈꯔ ꯀꯨꯏꯁꯜꯂꯛꯂꯕꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯠꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯦꯂꯩꯗꯣ ꯉꯁꯤꯗꯤ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯍꯧꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯐꯅꯗꯤ ꯊꯦꯡꯂꯕꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤꯗꯤ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯕ ꯍꯧꯅꯕꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯏꯕꯦꯂꯩ ꯃꯥꯒꯤ ꯅꯥꯔꯤꯕ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯃꯈꯨ ꯅꯝ ꯅꯝꯗꯨꯅ ꯁꯦꯀꯧ ꯁꯦꯀꯧ ꯇꯧꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯅ? ꯅꯠꯇꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯅꯔꯝꯗ꯭ꯔꯤꯕꯁꯤꯕꯨ? ꯊꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ! ꯅꯠꯇꯦ, ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯨꯕ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯁꯦ ꯑꯃꯠꯇ ꯍꯥꯡꯗꯣꯛꯂꯝꯗꯦꯅꯦꯁꯦ꯫ ꯃꯤꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯆꯥꯛ ꯐꯥꯎꯕ ꯊꯣꯡꯅꯕ ꯍꯧꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯥꯡꯒꯣꯜ ꯋꯥꯏꯔꯝ ꯐꯥꯎꯕ ꯇꯥꯁꯤꯟꯗ꯭ꯔꯤꯅꯦꯁꯦ꯫ ꯅꯠꯇꯦ, ꯅꯍꯥ ꯃꯈꯩꯁꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯂꯧꯇꯥꯟꯅꯕꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯆꯦꯁꯦ ꯃꯁꯥ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯊꯕꯛꯁꯦ ꯃꯥꯅꯁꯨ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏ ꯁꯅꯥꯇꯣꯝꯕꯤ, ꯇꯣꯝꯕ, ꯅꯈꯣꯏꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕꯔꯣ? ꯇꯥꯃꯣ, ꯅꯣꯏ ꯅꯇꯩꯃ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯦ ꯂꯥꯎꯕ ꯍꯧꯔꯛꯑꯦ꯫ ꯀꯩꯅꯣꯝꯇ ꯍꯪꯉꯨ꯫ ꯍꯥꯏ, ꯀꯔꯤꯒꯤꯕꯨ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯍꯧꯒꯠꯄ ꯊꯦꯡꯉꯦꯅ ꯇꯧꯔꯤ꯫ ꯅꯠꯇꯦ, ꯉꯔꯥꯡꯗꯣ ꯏꯇꯩꯃꯁꯤ ꯃꯈ꯭ꯋꯥꯡꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ, ꯅꯥꯍꯦꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯏꯗꯅ꯫ ꯇꯥꯅꯤꯡꯗꯦꯍꯦ! ꯅꯣꯏ ꯅꯇꯩꯃ ꯑꯁꯤꯅ ꯃꯈ꯭ꯋꯥꯡ ꯅꯥꯔꯦ ꯍꯥꯏꯔꯤꯁꯦ ꯅꯥꯁꯟꯅꯔꯤꯕꯅꯤ ꯅꯥꯁꯟꯅꯔꯤꯕ꯫ ꯑꯩꯅ ꯑꯉꯥꯡꯅꯤ ꯃꯧ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯃꯥꯅ꯫ ꯏꯃꯨꯡ ꯃꯥꯡꯒꯣꯜꯅꯦꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕꯁꯦ ꯑꯩꯅ ꯁꯨꯝ ꯇꯩꯗꯅ ꯂꯩꯔꯗꯤ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯏꯆꯦꯗꯤ ꯑꯩꯗꯧꯅ
ꯏꯁꯥ ꯏꯔꯨꯁꯨ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯃꯌꯥꯡꯁꯦ ꯀꯪꯇꯛ ꯇꯧꯔꯒ ꯃꯁꯥꯁꯦ ꯏꯌꯥꯡ ꯌꯥꯡꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯈꯔ ꯁꯠꯇꯣꯛꯄꯤꯕ ꯌꯥꯏꯗꯅ ꯑꯦ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦꯅꯦ ꯑꯩꯅꯗꯤ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯕ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯁꯦ ꯏꯇꯩꯃꯅꯗ ꯇꯧꯕ ꯊꯦꯡꯅꯩꯗ ꯍꯣ ꯃꯥꯅ ꯑꯗꯨꯃ ꯇꯧꯈ꯭ꯔꯕꯁꯨꯅꯦ ꯑꯩꯁꯨ ꯂꯦꯝꯅ ꯂꯩꯕ ꯅꯠꯇꯦ ꯁꯨꯃꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯠꯂꯤꯕꯅꯤ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯏꯇꯩꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛꯁꯨ ꯊꯣꯡꯂꯤꯕ ꯆꯥꯛ ꯊꯣꯡꯅꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯐꯪꯉꯦ ꯃꯊꯦꯜ ꯃꯊꯦꯜ ꯏꯟꯁꯥꯡꯗꯣ ꯃꯊꯦꯜ ꯑꯃꯈꯛ ꯊꯣꯡꯂꯒ ꯀꯥꯡꯕꯦꯠꯂ ꯀꯔꯤꯅꯣꯃ ꯃꯦꯠꯂꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯣ ꯆꯝꯐꯨꯠꯁꯨ ꯑꯗꯨꯁꯨ ꯑꯗꯥꯁꯨ ꯍꯥꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯈꯨꯠ ꯇꯔꯥ ꯄꯥꯟꯕ꯭ꯔꯕ ꯍꯥ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯑꯁ ꯑꯩꯅꯦ ꯅꯪꯒꯤ ꯏꯁꯧ ꯑꯁꯦ ꯇꯥꯕꯒ ꯉꯝꯗ꯭ꯔꯦꯗ ꯑꯩꯗ ꯍꯧꯒꯠꯆꯈ꯭ꯔꯒꯦ ꯅꯪꯗꯤꯅꯦ ꯅꯌꯥꯝꯕꯒ ꯅꯇꯩꯃꯒꯒꯤ ꯃꯔꯝꯗ ꯈꯔꯕꯨ ꯉꯥꯡꯂꯨꯔꯗꯤ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯍꯥꯏ ꯅꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕꯔꯣ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯤꯗ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯃꯁꯛꯁꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯨ ꯇꯔꯦꯠꯇꯒꯤ ꯍꯦꯟꯅ ꯈꯥꯔꯦ ꯍꯥꯏꯁꯤꯅꯤ ꯍꯣ ꯇꯥꯔꯦ ꯏꯆꯦ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯦ ꯕꯦꯃꯥ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯏꯆꯦꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯉꯔꯥꯡꯗꯁꯨ ꯈꯪꯈ꯭ꯔꯕꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯥꯡꯒꯣꯜ ꯋꯥꯏꯔꯝꯒꯥꯁꯦ ꯇꯩꯔꯝꯕ ꯌꯥꯏꯗꯅ ꯅꯠꯇꯦ ꯅꯪꯅ ꯃꯧ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯀꯅꯥꯅꯕꯨ ꯇꯧꯅꯤ ꯈꯜꯂꯒ ꯉꯥꯏꯔꯤꯕꯅꯣꯕ ꯁꯦ ꯃꯥꯡꯒꯣꯜꯅꯦ ꯑꯃꯨꯛꯇ ꯊꯨꯅ ꯇꯩꯊꯣꯛ ꯅꯇꯩꯁꯨꯅꯦ ꯁꯥꯖꯦꯟ ꯍꯣꯏ ꯀꯩꯋꯣꯏ ꯂꯝꯕꯤꯗ ꯆꯠꯊꯣꯛꯈꯤꯕꯅꯤ ꯃꯥ ꯍꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯉꯥꯡꯕꯅ ꯃꯦꯂꯥ ꯁꯥꯔꯅꯤ ꯍꯥ ꯃꯥꯡꯒꯣꯜꯅꯦꯅꯅꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯅꯣꯡꯃ ꯇꯩꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯀꯅꯥꯅꯕꯨ ꯉꯝꯗꯦꯗ ꯍꯩꯃ ꯍꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯡꯒꯣꯜ ꯋꯥꯏꯔꯝ ꯑꯁꯤꯅ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯕꯗꯨꯕꯨ ꯅꯪꯕꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯅꯃꯥꯏꯗꯨ ꯈꯛꯇ ꯅꯥꯟꯒꯅꯤꯅ ꯈꯟꯕ꯭ꯔꯃꯤ ꯅꯪꯕꯣ ꯐꯠ ꯇꯩꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯂꯩ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤꯅ ꯏꯕꯦꯂꯩꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯆꯕꯦꯠ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯈꯥꯏꯔꯒ ꯐꯒꯗꯕꯅꯤ ꯑꯗꯨꯐꯥꯎ ꯄꯦꯜꯂꯣꯏꯗꯕꯅꯤ ꯑꯁ ꯑꯩꯁꯨ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯆꯥꯎꯕ ꯃꯥꯡꯒꯣꯜ ꯑꯁꯤ ꯇꯩꯔꯒ ꯂꯩꯗꯣꯏꯅꯤꯅꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯁꯤꯁꯨ ꯁꯤꯠꯇꯣꯏꯕ ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯊꯣꯡꯗꯣꯏꯕ ꯑꯩꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏ ꯍꯥꯏꯕꯗꯨꯅꯤꯗ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤ ꯄꯥꯞꯅꯣꯕ ꯑꯩꯕꯨ ꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯛ ꯊꯨꯡꯂꯨꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯇꯩꯔꯤꯕ ꯃꯥꯡꯒꯣꯜ ꯑꯗꯨꯁꯨ ꯐꯖꯅ ꯇꯩꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯡ ꯂꯥꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯁꯨ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯅ ꯃꯔꯥꯡ ꯍꯦꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃ ꯀꯔꯤ ꯋꯥꯏ ꯈꯨꯇꯩꯅꯣꯅꯦ ꯑꯁꯤꯕꯣ ꯅꯠꯇꯦ ꯁꯅꯥꯇꯣꯝꯕꯤ ꯀꯩꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯁꯤꯗꯤ ꯋꯥꯏ ꯑꯁꯦ ꯇꯩꯗꯕꯤꯗ ꯊꯝꯕꯅꯕꯨ ꯐꯔꯤꯅꯤ ꯁꯤꯗꯤ ꯑꯁ ꯏꯆꯦ ꯉꯝꯗ꯭ꯔꯦꯗ ꯑꯩꯁꯨ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯋꯥꯕꯅꯦ ꯏꯆꯦꯅ ꯅꯁꯥꯁꯨ ꯅꯌꯥꯡ ꯈꯔ ꯀꯪꯕꯅꯤꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯕꯁꯤꯗꯤ ꯏꯆꯦꯅ ꯇꯧꯔꯗꯤ ꯐꯒꯗꯕꯅꯤ ꯍꯩꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣꯅꯦ ꯏꯆꯦ ꯍꯥꯏ ꯅꯪꯕꯨ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯣꯏꯅ ꯇꯩꯈ꯭ꯔꯕꯒꯦ ꯍꯥ ꯅꯁꯥꯗꯨꯅ ꯅꯣꯏ ꯆꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯧꯇꯥꯅꯕꯤꯗꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪ ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯦꯅ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤꯅ ꯏꯊꯛꯇ ꯐꯥꯎꯕ ꯀꯥꯔꯛꯀꯗꯧꯔꯦ ꯅꯪ ꯁꯅꯥꯇꯣꯝꯕꯤ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯏꯕꯦꯂꯩꯁꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯂꯝꯗꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯑꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠꯅ ꯋꯥꯊꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯂꯥꯏ ꯊꯥꯎꯃꯩ ꯐꯥꯎ ꯊꯥꯂꯝꯗ꯭ꯔꯤ ꯋꯥ ꯂꯣꯏꯔꯦ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯑꯌꯨꯛ ꯉꯟꯅꯗꯁꯨ ꯍꯧꯒꯠꯅꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯑꯁꯤꯗꯁꯨ ꯊꯥꯟꯕ ꯌꯥꯏꯗꯅ ꯍꯣ ꯑꯩꯁꯨꯅꯦ ꯏꯁꯥꯁꯦ ꯉꯝꯗꯦ ꯍꯥꯏꯕ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯍꯧ ꯑꯗꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯝꯗ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯧꯗꯣꯛꯂꯒ ꯃꯥꯡꯒꯣꯜ ꯋꯥꯏꯔꯝꯒꯥꯁꯦ ꯇꯩꯍꯜꯂꯝꯂꯤꯕꯅꯤ ꯍꯥ ꯈꯪꯗ꯭ꯔꯦꯗ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯃꯧꯁꯤꯁꯨ ꯃꯥꯗꯤ ꯅꯍꯥꯟ ꯑꯉꯥꯡꯅꯤ ꯃꯁꯥ ꯃꯎꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯊꯕꯛ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯇꯧꯕ ꯌꯥꯏꯗꯅ ꯆꯥꯛ ꯏꯟꯁꯥꯡꯕꯨꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯩ ꯍꯥꯏꯕꯕꯨ ꯑꯋꯥꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯗꯤ ꯐꯕ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯔꯥꯏꯕꯛꯇꯨ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯂꯥꯛꯂꯒ ꯈꯔ ꯄꯣꯊꯥꯖꯒꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯋꯥꯔꯝꯃꯅꯤꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯁꯨꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯈꯔꯁꯨ ꯉꯥꯡ ꯆꯩꯗꯅ ꯇꯧꯔꯗꯤ ꯐꯒꯗꯕ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯇꯩ ꯂꯥꯏꯔꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯦ ꯀꯔꯕꯥꯔꯁꯨ ꯐꯅ ꯆꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯈꯨꯠꯇ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯛꯈꯨꯝ ꯑꯁꯦ ꯄꯨꯜꯂꯦ ꯍꯥꯏꯔꯕꯗꯤ ꯁꯦꯜ ꯑꯗꯨꯗꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯔꯛꯄ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯇꯧꯗꯦ
ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯒꯗ ꯆꯥꯒꯗꯧꯒꯤ ꯇꯧ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄ ꯑꯗꯨꯗꯤ ꯁꯤꯒꯤ ꯑꯅꯥ ꯈꯔ ꯈꯛꯇꯪ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯃꯆꯥꯁꯨ ꯌꯥꯎꯕ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔꯗꯁꯨ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯁꯤ ꯂꯩꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜ ꯉꯥꯡꯅꯔꯣꯗꯅ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯜ ꯄꯨꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯟꯅꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤꯅꯤꯅꯦ ꯃꯥꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯂꯛꯇꯨꯅ ꯃꯥꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯕꯨ ꯃꯌꯥꯝꯕ ꯃꯇꯩꯃ ꯑꯃ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯑꯗꯣ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒ ꯃꯧ ꯑꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄꯅꯤ ꯃꯥꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯃꯥꯅꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯇꯣꯝꯕꯅ ꯋꯥꯔꯤ ꯑꯗꯨ ꯐꯖꯅ ꯂꯤꯕꯤꯒꯗꯕꯅꯤ ꯈꯪꯗ꯭ꯔꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯁꯥꯡꯅꯅꯕ ꯌꯣꯛꯂꯛꯂꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯨꯡ ꯃꯆꯥꯒꯤ ꯂꯣꯏꯅ ꯑꯣꯏꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯔꯥꯏꯕꯛꯁꯨ ꯊꯤꯕꯗꯒꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯠꯈꯤꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅꯒ ꯌꯦꯡꯁꯤꯟꯕꯤꯔꯛꯄꯒꯤ ꯋꯥꯗꯤ ꯂꯩꯇꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯁꯨ ꯏꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯏꯔꯜ ꯈꯔ ꯂꯩꯔꯤꯉꯩꯗꯅꯦ ꯐꯤꯕꯝ ꯑꯃ ꯁꯦꯝꯍꯧꯁꯦ ꯍꯥꯏꯔꯤꯁꯤꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯏꯍꯩ ꯇꯝꯕ ꯆꯠꯅꯅꯕ ꯍꯥꯏꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯄꯥꯕꯨꯡ ꯀꯔꯤ ꯈꯟꯅꯔꯒꯦꯕ ꯅꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯐꯕ ꯊꯕꯛ ꯑꯗꯨꯅꯅꯦ ꯈꯟꯅꯗ꯭ꯔꯕꯁꯨ ꯏꯄꯥꯅ ꯌꯥꯔꯦ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯁꯦꯜ ꯊꯨꯝꯅ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕ ꯕꯥꯕꯥ ꯑꯍꯥꯟꯕꯒꯤ ꯁꯤꯃꯕꯨꯗꯤ ꯈꯔ ꯆꯪꯒꯅꯤ ꯂꯩꯐꯝ ꯆꯥꯐꯝ ꯀꯔꯤ ꯀꯔꯥ ꯈꯔ ꯁꯤꯟꯕ ꯀꯩꯒ ꯍꯣꯏ ꯏꯄꯥꯅ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯒꯅꯦ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯡꯐꯩꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯤꯅ ꯎꯁꯤꯠꯇꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯦ ꯅꯕꯨꯡ ꯑꯃ ꯅꯧꯄꯥ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯃꯗꯨ ꯈꯪꯅ ꯅꯕꯥꯅꯤ ꯆꯠꯀꯗꯕꯅꯤ ꯍꯌꯦꯡ ꯅꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯛꯂꯕ ꯀꯥꯟꯗ ꯅꯈꯣꯏ ꯌꯨꯝ ꯄꯥꯜꯂꯨꯗꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯨꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯑꯅꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯃꯍꯩ ꯇꯝꯕ ꯊꯥꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯇꯣꯝꯇ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯃꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯝꯃꯤ ꯃꯥꯅ ꯏꯁꯧ ꯄꯪꯂꯥꯡꯗ ꯂꯥꯡꯕ ꯑꯗꯨ ꯎꯔꯒ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯕ ꯂꯩꯔꯝꯃꯤꯁꯤꯅ ꯅꯣꯏꯅ ꯇꯩꯃ ꯍꯣꯏꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯥꯗꯅ ꯇꯧꯔꯤ ꯍꯌꯦꯡ ꯑꯐꯕ ꯑꯣꯏꯔꯛꯂꯕꯗꯤ ꯐꯩ ꯐꯠꯂꯛꯇ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯏꯍꯦ ꯀꯩꯅꯣꯅꯦ ꯁꯅꯥꯇꯣꯝꯕꯤ ꯃꯤꯅ ꯃꯆꯥ ꯃꯍꯩ ꯇꯝꯕ ꯊꯥꯔꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯇꯧꯕꯒꯤꯕꯨꯗꯤ ꯇꯥꯆꯧ ꯍꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯦ ꯃꯌꯨꯝ ꯄꯨꯅꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯤꯁꯦ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯍꯣꯏ ꯑꯗꯨꯁꯨꯅꯦ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯇꯩꯒ ꯏꯆꯦꯒꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯉꯥꯡ ꯈꯔ ꯌꯥꯎꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯁꯦ ꯅꯠꯇꯦ ꯏꯆꯦꯅ ꯏꯇꯩꯗ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯇꯝꯗ ꯇꯝꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯏꯇꯩꯃꯅꯗꯤ ꯇꯥꯆꯧꯗ ꯀꯩ ꯍꯥꯏꯅ ꯇꯝꯁꯤꯜꯂꯤꯕ ꯍꯣ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯄꯨꯜꯂꯤꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯄ ꯅꯠꯇꯦ ꯃꯣꯏ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯆꯥꯔꯤꯅꯤ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯕꯨ ꯆꯦꯡ ꯆꯥꯛ ꯋꯥꯠꯂꯦ ꯍꯥꯏꯅ ꯁꯦꯜ ꯑꯃꯠꯇ ꯄꯨꯊꯣꯛꯇꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯑꯗꯨꯝ ꯍꯥꯞꯄꯦ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯑꯩꯁꯨ ꯏꯁꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯝ ꯃꯦꯜꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯂꯨꯍꯣꯡꯉꯦ ꯍꯥꯏꯅ ꯏꯇꯩꯒ ꯏꯆꯦꯒꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯍꯟꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯃꯁꯤꯗ ꯏꯆꯦꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯇꯥꯍꯟꯅꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅꯅꯦ ꯃꯣꯏꯁꯦ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯋꯥꯅꯤꯀꯣ ꯃꯁꯤꯗꯁꯨ ꯁꯨꯝ ꯌꯥꯏꯅ ꯍꯦꯟꯖꯜꯂꯛꯑꯗꯤꯅꯦ ꯏꯃꯨꯡꯁꯦ ꯏꯔꯥꯡꯅ ꯄꯤꯛ ꯊꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯇꯩꯃꯅ ꯍꯥꯏꯔꯤꯅꯤ ꯀꯩꯅೋ ꯍꯥꯏꯗꯅꯕꯨ ꯑꯩꯅ ꯄꯪꯇꯝꯗ ꯇꯝꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤꯅꯦ ꯇꯥꯃꯣ ꯍꯥꯏꯔꯤꯁꯤꯅꯤꯀோ ꯇꯣꯉꯥꯟ ꯆꯥꯍꯧꯔꯁꯦ ꯍꯥꯏꯁꯤꯅꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯁꯨ ꯀꯩꯝꯇ ꯈꯟꯗꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗꯅꯦ ꯑꯩꯅ ꯃꯁꯛꯁꯤꯡ ꯑꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯑꯩꯅꯗꯤ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯦ ꯌꯥꯝ ꯐꯕ꯭ꯔꯥꯅ ꯈꯜꯂꯨꯕꯅꯤ ꯃꯣꯏꯗꯤ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯐꯩ ꯃꯣꯏꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯁꯅꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ
ꯆꯥꯎꯕ ꯑꯃꯗꯤ ꯏꯕꯦꯂꯩꯅ ꯇꯣꯝꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒꯕꯨ ꯃꯥꯡꯒꯣꯜꯗ ꯀꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯕꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯌꯦꯡꯉꯣꯏ ꯏꯌꯥꯝꯕꯅꯦ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯧꯁꯨ ꯇꯥꯁꯅꯨ ꯍꯥꯏ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯅꯇꯩꯃ ꯑꯁꯤꯁꯨ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯑꯗꯨꯕꯨꯅꯦ ꯍꯟꯗꯛ ꯃꯧꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯅꯇꯩꯃꯒ ꯑꯩꯒꯗꯤ ꯏꯄꯦꯟ ꯄꯦꯟꯗꯦ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯃꯆꯦꯅꯤ ꯃꯇꯩꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯦꯝ ꯃꯀꯨꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤꯅ ꯅꯇꯩꯃꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥ ꯂꯩꯇꯦ ꯑꯩꯗꯕꯨ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯗꯤ ꯑꯩꯗꯕꯨ ꯅꯥꯟꯊꯣꯛꯍꯧꯔꯗꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨꯅꯗꯤ ꯀꯔꯝꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯑꯁ ꯇꯥꯆꯧꯁꯨ ꯏꯇꯩꯃꯅ ꯍꯥꯏꯕ ꯋꯥꯗꯣ ꯁꯨꯝ ꯇꯥꯔ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯇꯥꯆꯧꯅ ꯏꯇꯩꯃꯗꯅ ꯁꯨꯝ ꯊꯕꯛ ꯃꯌꯥꯝ ꯑꯁꯦ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯅ ꯈꯜꯂꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯑꯗꯣ ꯏꯇꯩꯃꯅ ꯇꯧꯈ꯭ꯔꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛꯇꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯧꯔꯤꯁꯤꯗꯤ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯝ ꯑꯉꯝꯕ ꯇꯧꯅꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯦꯛꯇ ꯇꯧꯅꯔꯁꯤ ꯑꯗꯨꯒ ꯇꯥꯆꯧ ꯍꯣꯏꯒꯤꯁꯨ ꯌꯥꯅꯤꯡꯗꯕ ꯈꯔ ꯂꯩ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯂꯩꯕ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗꯁꯨ ꯇꯥꯆꯧꯒ ꯏꯇꯩꯃꯒꯅ ꯅꯣꯡꯃꯗ ꯅꯗꯣꯝ ꯆꯥꯁꯤꯅ ꯇꯧꯔꯤꯁꯦ ꯅꯈꯣꯏꯁꯨ ꯑꯗꯨ ꯇꯧꯁꯤꯜꯂꯣ ꯑꯗꯥ ꯇꯧꯁꯤꯜꯂꯣꯅ ꯍꯥꯏꯗꯦ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯇꯧꯔ ꯂꯩꯔꯗꯤ ꯀꯥꯏꯗꯩ ꯃꯥꯕꯨ ꯂꯥꯏꯔꯣ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯗꯨꯅꯅꯦ ꯇꯥꯆꯧ ꯋꯥꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯦꯛꯇ ꯆꯥꯅꯍꯧꯔꯁꯤ ꯑꯦ ꯇꯣꯝꯕ ꯋꯥꯍꯩ ꯑꯗꯨꯃꯛꯇꯤ ꯅꯪ ꯅꯆꯤꯟ ꯑꯗꯨꯅ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤꯅꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯤ ꯊꯕꯛꯇꯒꯤꯁꯨ ꯄꯣꯊꯥꯔꯅꯤ ꯅꯈꯣꯏꯕꯨꯗꯤ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯔꯝꯂꯒ ꯍꯧꯖꯤꯛꯅ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯟꯊꯣꯛꯇꯨꯅ ꯊꯝꯅꯤꯡꯂꯤꯕꯅꯤꯅꯦ ꯐꯔꯦ ꯅꯈꯣꯏꯅꯅꯦ ꯅꯆꯤꯟ ꯊꯣꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯈꯔ ꯋꯥꯔꯧꯏ ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯊꯤꯡꯂꯣꯏꯀꯣ ꯅꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕꯗꯤꯀꯣ ꯐꯔꯦ ꯆꯥꯔꯣ ꯌꯥꯔꯦ ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯣ ꯃꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯆꯥꯍꯟꯒꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯅ ꯊꯥꯛꯇꯨꯅ ꯊꯝꯂꯛꯂꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯦꯜ ꯊꯨꯝ ꯄꯥꯏꯗ꯭ꯔꯀꯥꯟꯗ ꯁꯤꯗ ꯍꯦꯛꯇ ꯏꯟꯊꯣꯛꯂꯝꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯕꯤꯈ꯭ꯌꯥ ꯅꯤꯔꯒ ꯆꯥꯍꯧꯔꯁꯦ ꯍꯥꯏꯔꯣ ꯅꯣꯏꯅꯅꯦ ꯇꯣꯉꯥꯟ ꯆꯥꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯅꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯈꯥꯏꯒꯗꯕꯅꯤ ꯑꯦ ꯑꯩꯈꯣꯏꯗꯤ ꯏꯆꯦ ꯍꯣꯏꯗ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯗꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯁꯤꯗꯤ ꯏꯆꯦ ꯍꯣꯏ ꯈꯛꯇꯅ ꯂꯣꯏꯅ ꯄꯨꯊꯣꯛꯑꯒ ꯆꯥꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯁꯦꯜ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯑꯗꯨꯒ ꯏꯆꯦꯒ ꯏꯇꯩꯒꯅꯁꯨ ꯁꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯂꯧꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯦ ꯀꯩꯁꯨ ꯍꯥꯏꯗꯦꯅ ꯏꯆꯦ ꯍꯣꯏꯅ ꯇꯧꯕ ꯊꯕꯛꯅ ꯊꯕꯛ ꯑꯣꯏꯅ ꯃꯁꯤꯡ ꯊꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯅ ꯀꯥꯎꯊꯣꯛꯄꯤꯕ ꯏꯆꯦ ꯍꯣꯏꯅ ꯑꯩꯈꯣꯏꯁꯦ ꯊꯥꯛꯇꯨꯅ ꯆꯥꯕ ꯅꯠꯇꯤꯌꯦ ꯑꯗꯨꯅ ꯀꯔꯤꯒꯤ ꯁꯦꯜ ꯄꯤꯗꯣꯏꯅꯣ ꯄꯤꯕ ꯉꯝꯃꯣꯏ ꯍꯩ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯣꯏꯅ ꯌꯥꯝꯅ ꯇꯣꯉꯥꯟ ꯆꯥꯅꯤꯡꯂꯒꯅ ꯆꯤꯟꯖꯥꯎ ꯑꯃ ꯈꯥꯏꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯣꯏ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯣꯏꯅ ꯂꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯣꯏꯅ ꯁꯦꯜ ꯃꯆꯤꯠ ꯃꯈꯥ ꯈꯔ ꯄꯨꯊꯣꯛꯂꯒ ꯍꯦꯛꯇ ꯏꯃꯨꯡ ꯑꯁꯤ ꯅꯣꯏꯅ ꯀꯣꯏꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯁꯦꯜ ꯀꯌꯥꯝ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯅꯣꯏ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯊꯥꯎ ꯃꯌꯥꯝ ꯑꯗꯣ ꯅꯣꯏꯅ ꯂꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯔꯦ ꯅꯨꯡꯉꯥꯏꯕꯤꯔꯤꯍꯦ ꯅꯣꯏꯕꯨ ꯏꯅꯦꯝꯂꯣ ꯏꯀꯨꯔꯣ ꯀꯩꯗꯧꯕꯒꯤ ꯅꯣꯏꯕꯨ ꯊꯥꯛꯇꯣꯏꯅꯣ ꯍꯥꯏ ꯇꯣꯝꯕꯥ ꯅꯪꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯎꯇꯨꯕꯤ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯍꯥ ꯇꯥꯆꯧ ꯃꯤ ꯃꯌꯦꯛꯇ ꯉꯥꯡꯂꯛꯄꯅꯤ ꯀꯩꯅꯣ ꯑꯁꯤꯗꯕꯨ ꯀꯔꯤ ꯀꯛꯅꯤꯡꯉꯥꯏ ꯌꯥꯎꯔꯤꯒꯦ ꯑꯗꯣ ꯐꯩꯅꯦ ꯇꯥꯆꯧ ꯍꯣꯏꯒ ꯇꯣꯉꯥꯟꯅ ꯆꯥꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯔꯁꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯛꯂꯛꯄꯒꯤ ꯃꯍꯨꯠ ꯑꯗꯣ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯛꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯧ ꯑꯗꯨꯗ ꯏꯕꯦꯂꯩꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯆꯥꯛꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯂꯛꯄ ꯑꯉꯥꯡꯗꯨꯅꯤꯀꯣ ꯁꯦ ꯃꯇꯨ ꯊꯤꯔꯕꯅꯤ ꯀꯥꯏꯅ ꯃꯇꯨꯒꯤ ꯃꯤꯆꯪꯒ ꯆꯪꯂꯤꯕꯅꯤꯅꯦ ꯁꯦ ꯍꯥꯏ ꯌꯥꯔꯦꯗꯣ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯃꯈꯣꯏꯅ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯩꯍꯜꯂꯨ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯑꯁꯤ ꯊꯦꯝꯗꯨꯅ ꯈꯔ ꯂꯧꯊꯣꯛꯁꯤ ꯅꯪꯁꯨ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯕꯨ ꯊꯦꯝꯗꯨꯅ ꯂꯣꯏꯅꯈꯤꯁꯤ ꯏꯆꯥ ꯑꯅꯤ ꯃꯄꯥꯟꯗ ꯃꯍꯩ ꯇꯝꯂꯤꯕꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯊꯪꯗꯦ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯈꯤꯁꯤ ꯑꯗꯨꯒ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯁꯦ ꯄꯨꯡꯇꯠ ꯇꯠꯅꯔꯁꯨ ꯌꯥꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯃꯧ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯣ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯋꯥ ꯂꯧꯕ ꯌꯥꯗꯦ
imung kaikhini khanduna karisu laurudabani adubu mina hairikliba wafam adudi yamna chumlaga leiramni nate asibu kadaidagi wonsinduna lauraklibanova masak haire thoina fajabasu nate phibam haire daramakak mana malisi nate asidabo akhoi tomba asina kamai lauraino khangdemi asomdasu tombagi matai manau anido makhoigi ka aduda sumwari sanarami kaino tamo kaigino tamona moiga amu puna chanabagi wafam hodopiraiduba hadang matang asida tongana kok charamadi uhai sangadabani hai aina silibase tungini ne he ninda tawraktanabani tawribase makhoi nei bu yoglakpani aibu chawnanaba thaglakpani haina hairiba wahai aduna hayeng tungda aikhoi ani se chumna aduma aranba tadadoribani aduna ne matam khara moibu mabokning harau halaba moigi asoiba yengdaga tongana kok charaga loi adu oirabadi wase kainadredana aibu matam adu phawa amu ngaikhidoni ne tawrise warabasu wana nangsu matam kharadi khang bema naraiba kini haina khando adubune kuirero tongana hek chabadagi nangbune aina yamna nungaina naningda tawhalaga thamnadoini matam khara haukhre sanatombi su miro laklami hojikti sanatombi do hanadagi thabak kharaga tawningdabaga mironbi adugi nama lauduna famungda hiptuna leiram aduga ibeleidi imungi thabak pumba mana dadum tawraga leiba aduna mapum thitpa makhai sawninglammi nongma ibelei hoigi laikai gi chinganbi nupi ama ayuk ana ibelei hoida laklami mahakna lakpa matam aduda ibelei do makhwang nabaga san saduna mangolwai teiraga leirambadu ubada nupi aduna laknarai haima ibelei nangdi kuiraga ahal oiraga angang sum othore ene tawrise angang ni na san saraga wai tairine ba ha noi aikhoise mau anaubi na nongmagi sintha kaya pote ko honau hoi iche hanu thangdane mau anaubi kai do oijariye ayuk ana haudana imungi mangoloi sindana lai thaumoiga thandana aduga ne chak thong thaktuna inem iku mayam asigisu seba phangjaga dawribani kaino da harisibo nanem nakugasu amuk leirabro haisibo ho leire aikhoina I matumdagi chawnanaba yoklaga hojikna ne magi matugi oinaduna aikhoigi ithaktaga kaduna netlare aduna moibu aikhoigi di inimiko tare dana ije hoine he adusu chumine adongai khoi bele nangi na naunu pi adubu thabakasibu amata yaudabra ije kaino maharani ni moidi maharani na bu yumgi thaba inkhang yawba honabro chak chare dana makhuche choblawna hamlaga hogalaga chakhidoriba hairusune aidi isawai sangdrabani do lengba lakpa yadrabani do ndane hekta haidoriba aibune aranba hekta taba ye macha poktuisibu mama thantaro akhoisu icha isu mayam ama poklaklibani makhoi sumaina di tawjarakte aikhoidi mirolingai matamdasu imungi kupnom adum loinamak tawjare kari mata asoengam su yawjarakte ha adubune iche aina ne moise angang niko ichagumbani ko khandoklaga tuminna pangai maraibani thamoi asidadine pendabana pik thalaklaba jani ibe mai bele nangsune yamna phadok mankhre ko karigi ngarangi nga khamoina henjinba yagadage sese akoidi yenguse aigi imawadu uredana aine he masamadu sitna kai phoidokpani aduna di masu aigi igoladu kibana aina haiba khuding illibaduni dunane nangsuna thauna adu layoibima hende henjilaklabadine namsilaga hatu haisu haibani ko nangne hanu thangsida kharadi henmale pura ukai takpaga chap manare nangna tawribadu ihe aidi ikawbu kawrure aise noidagi nomangkha mana ado khajikta heke haina lakpani he o iche inkol sida hekta changsilaga atum he o kari tawba yawragi iche nomangkha mana ga hekpalai sibo hona taido lo khara chele dugine nomangkha mana se phulaga amukta iruja thonge na tawbani asumna nupi aduso nomangkha mana kharabu heklaga mayumda chatkhre matam asida sanatombi do hakang wawa chanduna machena wai taiba loibada ngairiba mangol aduda thawai sasadana netuna thoraklam matawduda ibeleidi hanadagi sanatombi da kharaga sawninglaga leibani amuka hena sawninglaklame aduga hairei he mau suningdabi namitu udro aina tawrise nongmata imung wairam taini haidi khangdraga aina wai taiba loibada ngairiba mafam asida nangna adumaina chabet nelaga chatpadi aibu usite haiba natro namana pana warak wayal thungdabanina imung amada mau oiradi
ꯀꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯀꯅꯤꯁꯨ ꯈꯪꯉꯝꯃꯣꯏꯅꯦ꯫ ꯏꯆꯦ, ꯆꯨꯝꯅ ꯉꯥꯡꯕꯅ ꯉꯥꯡꯕꯅꯤ, ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯜꯂꯒ ꯉꯥꯡꯕꯤꯔꯛꯀꯅꯨ꯫ ꯏꯆꯦꯅ ꯋꯥꯏꯁꯤꯗ ꯇꯩꯔꯦꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯁꯨꯛꯇꯣꯛ ꯊꯣꯔꯛꯀꯅꯨ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯉꯝꯂꯤꯉꯩꯗꯗꯤ ꯑꯗꯨꯝ ꯇꯩꯔꯤꯗꯨꯅꯤ, ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯇꯩꯗ꯭ꯔꯤꯕꯅꯤ꯫ ꯍꯦ, ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯃꯥꯡꯒꯣꯜ ꯂꯝꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝ ꯇꯩꯈ꯭ꯔꯒꯦ ꯍꯥ? ꯑꯃꯨꯔꯛ ꯑꯅꯤꯔꯛꯀꯗꯤ ꯇꯩꯔꯝꯃꯗ꯭ꯔꯥ? ꯑꯗꯨꯒ ꯅꯪꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕ ꯍꯥ? ꯅꯪ ꯈꯛꯇꯔꯣ ꯃꯤꯔꯣꯜꯂꯤꯁꯦ? ꯑꯩꯈꯣꯏꯗꯤ ꯏꯆꯥ ꯄꯣꯛꯂꯛꯇꯕ꯭ꯔꯣ? ꯃꯧ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯝꯅꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯑꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯠꯂꯛꯄ꯭ꯔꯅꯦꯍꯦ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯁꯤ, ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩ ꯁꯥꯎꯕ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯅꯨꯔꯥ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯅꯥꯇꯣꯝꯕꯤꯗ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯏꯕꯦꯂꯩꯗ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯒ ꯇꯣꯝꯕꯒꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯥꯝꯇꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯅꯔꯤꯁꯤꯕꯨ ꯍꯥ? ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯅꯣꯏꯕꯨ ꯀꯩꯝꯇ ꯏꯀꯥꯏꯗ꯭ꯔꯕꯣ? ꯀꯔꯤꯒꯤ ꯏꯀꯥꯏꯕꯅꯣ? ꯏꯀꯥꯏꯕꯗꯨꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯑꯩꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯔꯣ? ꯍꯅꯨꯔꯛꯂꯕꯤ, ꯑꯍꯜ ꯑꯣꯏꯔꯛꯂꯕꯤ ꯑꯩꯅ इख्वांग अनाबा असिमक अयो नाहिरगा थबक मयाम असे तौरिबसे नंगसु उबा नत्रो ऐसे खांगबा ngamdre मोइगे हिंगमिनबने ऐ ngamlaroi हाय तोंबा नखोइसु नतैमा असिना ngamda तौरिबा असे खरदा ओइरबसु मतेंग पांगनबदि फगदबने ताचौसु नुपि मवादा लौबिगनो ऐसु ngasaiदगी इतैमागा सनातोंबिगना ngangnaribado तारिबने नते मांगोल वाइरम असिबु इतैमना तैरे हाइना अखोइसे मांगोल असिदा नेतुना चटपा सुग्या यारोइका हाइबदुदि ताबा याबा वानादे दैतैमा ननाउ नुपि असिसु ngamददुना तौबने हयेंग ngamलक्लबा कांदा माइना दुम तौजनी अदुदबु इतैमना वाइ तैबगी मचुम अदुदसु मिंगोंदे हेक्ता हैजिनबदुदि इतैमा याम लालिदा हाय अइना नोइदा मांगोल असिदा चटकनु हाइब्रो हा वाइ असे तैबा लोइबदा ngairi hairadi khara yenga tौबा तारी इबुंगो नंग अमने नंगी नुपि असिना पुरा नमथदुना फनेकना कुपलगा थमलबनिको नंगदिने नतु असिगी फनेक अदो सुबि चांबियु अदुगने हेक पक्चगदबनि नंगदि हाय आधा मोरा हाइगिन हे नतु तौंगंबि अफावबि असिगा नुंगाइना लेमिनाजौ ngasidagiदिने नोइगा एखोइगा मरि तनरबनि सिरबा फावबदा नोइगने हन्ना yengaroidabani हो फारे कैनो मदुदने खोइना पामजरिसिसु अदुगने हंदक्तिने तामोबु नोइना ई मतुमदगी योलकपनि हाइना अयुक मनथौबा अदुसु थौबिरकनु आइखोइनने तामोबु नोइना योकपिरकपगी अयुक मलदो अदुदगी हेना तौजख्रबनि असुमना नुमित अदुमदि मखोइगी इमुंग अदु यामना कन्ना खतनरम अदुगा मथंगी नुमितगीदि मखोइसु तोंगान चानख्रे अदुगा मतमदि असुम हौखिबना सनातोंबी अमदि तोंबा मखोइ अनिगी मचानुपा अमसु फंगजरमे सेंजाव पाइबगी हौनसा मचागी इपानगदु यामना चाउनु पांथोकलमे अदुबु चाउबा अमदि इवेलैदि मखोइगा नुसिनदबा ओइबना अंगांग अदुगी इपानसु यावरमदे मसिगिसु मथक्ता हौजिक्ति इवेलै अदो सनातोंबीगी मचानुपा अमा फंगखिबा अदुदा यामना कलकपसु फावरमे अदुगा फत्तबा वाखल कया अमगा इरोइनदुना मागी मपुरोइबदा हाइरेई मखोइ पापो ngасidi ai wa amata haijage kari wanune mama yengbiyu aikhoi gi dine ichanu pasu amata yawa nate aduga nanau nupa sigidi machanu pa amma phangkre aduna ne aikhoi gi yumpham ase aikhoi na kalingai asida tokhai tana haudrabadi hayeng aikhoi na laibak thiduna nganna laikhidre haina khal nanau nupa ga nanau nupi asigana afaba misu natabani na hayeng ichanupi ani asibu nupini gaina aikhoigi iral ithum singa se moina loina khopchin khrabadi icha ani ado yamna wahoni hoini he mama nangna haibadu chummi madu yamna thuna amukta tahodaba yade asumna haina duna makhoi machil manaw adu yana duna makhoigi yum inkhol adu so tongan leinare haujikti adumna tongan na sakhangna daba amagum leinaba aduna imung ani adu nuksinabagumna tawraklami chekpal wang bada leina duna nongma fadoka insang lanabasu yawrami asumna
ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯕ ꯀꯥꯟꯗꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯑꯃꯅ ꯑꯃꯗ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯁꯨ ꯂꯩꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯅꯤ, ꯑꯇꯣꯞꯄ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯁꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯗꯦ, ꯉꯝꯃꯤ ꯉꯝꯗꯦꯁꯨ ꯍꯥꯏꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯗꯨꯅ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯋꯥꯖꯈꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯏꯕꯦꯂꯩꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯝꯕꯒꯤꯁꯨ ꯃꯁꯥꯅ ꯇꯥꯟꯖꯕ ꯄꯨꯝꯕ ꯃꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯐꯪꯂꯕꯅꯤꯅ ꯃꯅꯤꯡ ꯊꯨꯡꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯃꯆꯦ ꯑꯃꯗꯤ ꯃꯇꯩꯗꯁꯨ ꯋꯥꯔꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫